Manipuri Wari Pambi Chanelna tabiriba pumnamakpu amuk hana taramna okjari ngasi amuk mayamgi ngaihak pothananabagidamak anauba horror story amakhak puduna lakjari. Horror story sigi mamingna awongi thawaina kaijenglang onba. Horror story sigi writer Elangbam Johnson. Haujik taminarasi horror story awongi thawaina kaijenglang onba. Awon si amasung si Mayrangi sahi tararom surabi masanupini. Makoy Ukhrul district ki nungsong kunaudagi ni. Si Mayrangi Ukhrul dagi Nagaland da tatatrak amada sing akaiba haba namit kuding gisali. Aduga awon sina masanupi awon puduna makoy gi pamlauda matam gi mana masing amadi haira thaduna makoy gi yum punari. Awon sahi tararom sure masak matau su yamna fazai kuladugi miyamna awon gi fajaba amadi loksing singba aduda ngakna awon se hayang sauraga lemna mangloi dauri haiduna hek thagat nai. Pokpa matamda mahakpu pokliba amaibi aduna di awon se marasi magun yamna kalli aduna mahakpu yamna kanna senabiyu digumbada dongkhiba thoktananaba haiduna mama mapada hairamkhiba sulai. Ipa isorgi thaujaldagi ngasi fawbadadi karigumba khudongthiba amata fawba thoktri. Awongi mapasu Ukhruldagi Dimapur da sing akaiba thinba chatkhibadagi halaktri. Numito awon sina masanupi awon puduna sak nganna thongdoklaga makoygi sarawananaba sak yom fazana yom laga awon si puduna makoygi pamlauda thabak suba satli. Awon di makoygi lausangda phamladuna ningaidana mamana pamlauda thabak suibado yengduna leiri. Makoygi pamlauda hek tainabada haribo pambi na singba fazana thaba loksaw amagi mayadani. Ikhang khangaudana loknungdagi kaijenglang achauba ma thoraklami. Awon di mado uraga yamna ngakna yengduna lay. Mama awon si di thabak kan suri. Awonna mama kay thora kay lae hayrakpada awon sina patlaw na yeng thorakpada kaijenglang aduna ngangaduna sangsalakpado urami. Mahakna pairiba yot ado satlaw na lengba ando thangatuna masa awon gi manakta sensilaklami. Masanupi awonna mamada kanna konsilami. Mama na yot ado thangatuna kaijenglang aduda kinanaba sen kinanaba taurami. Adubu kaijenglang adudi handuna makoy tamna asum sangsilaklami. Awon sina upay layraroi khangbadagi thangnaba pamlauda thabak suriba mising tananaba yamna kanna kay thora amukta kanbiyo imay sabo mukta kanbiyo kay thora kaijenglang thora haiduna thanglaw laurakhi. Kay thora haiba khonjel do tabadagi thangnabada pamlauda thabak suramba singado pakhannakhibana khara mana senakhiba suyaure khara mana lottuna tumina lainakhi. Upay layraroi khangbadagi awon sina masanupi amasung mahaki thawaibu kannanaba aroiba upay thirai. Kaijenglang aduna thangchong silakpada awon sina mahaki yot aduna kaijenglang aduda tharami. Adubu kaijenglang adugi panggalna henna kankhibana awon sigi yotki kuthai ado karimata karakhidre. Kay aduna ngamduna awon sida chiklami. Awon sina gyan tarakpada masado ihingna hingsana soklamle. Adubu mahaki masanupi ado koyeng yenglakpadadi masanupi ado manakta leramdre. Mahakna tapna wana hugatuna makoygi khulgi lambida thengnaba miyoi kharada pawada wana tamlami. Adubu kaina sokhiba masadagi chantharakpa ising aduna henman khibana masado punsok tharaduna wanthakirami. Mafam aduda leramba miyoi kharana mahakku anakpa primary health center da pukatkre. Aduga mahaki masanupi adubu thinanabgidamak hulgi laikaygi club ki nahasing makutta klaya mamampayduna makoygi lauksang adomda lakle.
I mari mari tariba igi khongul aduda makoina tung inaduna miyam ado hauduna loknung aduda awon bu thirami makoina phaniyamna sangna changlabagi tungda asuppa loknung adugi u amagi makhada awongi hawai yaudraba haksangna macet macet matat matat ina ipuntai tairadura lairamle awongi kaijenglang aduna sabada loihodaba makok amadi makutki saruk macet khara do poraktuna pu manungda haptuna mahakpu ulgi nahasingna simitrida humle aduga mahakki mongpham adugi mathakta lei amasung cross ama yungduna haki thawaina ing sikna leirunaba prayer tawraga laklami awongi mapa simairang su pawase tabadagi yumda halakuna hospital da lairibi mahakki nupigi manakta satuna mahakki phibam adubu hagalakna nabagi damak isor da prayer tawbaga loirana ningthi jana seba tawki mama awon sina masanupi awongi maramda tatna hangki adubu simairangna makoigi masanupi ado isorgi manakta satkre haiduna paudamjai nongma makoigi primary health center aduda lairingaigi numidang amada thenglaba ahingda simairangna masanupi awongi khonjel taba phangki awon sidi kanna tumthari tapna simairang haugat khiduna hospital adugi mapanda tholai hospital adugi mataida hauba upambi asauba amagi makhongda sahi tara romgi nupi masama kap kap tuna phamlibado simairangna urui masanung sibagi maina ngauraba simairangna parap masana kapliba mafam adomda parap chensin khibada hamdun leiramba mami ado saklauna hogatuna tapna satkhirami masanupigi maikairamda mapa simairangna parap inabada amamba maraktuda adumak mangkhre simairangna awon ipagi awon kaurami adubu amuk hanna ukhidre amamba marak adudagi yamna pikpa khonjelda apa aigi khulgi mi singbo yamna warawi ai makoigi mathakta laman khumgani ko haiba masagi khonjelado tarami simairangna masanupibu hanna kaurami adubu amuk hanna khumlakhidre pawado mama awon sida simairangna tamthoktre matam kharagi matungda anabadu so tamna phagalakpadagi awon si amadi simairang makoigi yumda amuk halakle nongma sande numit amada awongi hana tinaramba mamanabi amadi mamanaba makoi mi ahum mari singi makaram thangba lambida churchta prayer tawraga halakpagi lambida awonna ching makaromda matanta tuminna satkhibado uhorami makoi ungak-ngaklami makoina hauna awon kaurami adubu awondi longlomda adumak sangkhre makoi yamna kirami pawada makoigi mama mapa amadi khulgi miyamda mathang sandongna khirami awon khoigi pamlau aduga thangnana lairiba pamlau suriba mi singadunasu makoigi yumda sak ngaina wari tawbada awon se nungaite mana dinumito kana laujabani mamana su makoibu kanbina na balawbani akoina thausabi khidabadagi mahakki punsi mangkhribani haiduna nungaitana wari sanai awon amadi mamabu kaina sokhiba numit aduda makoina mateng pangwina balawbada tarabasu lakidaba makoigi pamlauge hek thangnana lairiba lau adubu uriba matai manawani ado nongma makoigi lausangdagi haira mayam ama heklaga nupa aduna loknungdagi hari bob mayam ama hekluraga yumda porakna nabagi damak sem sarami nupa aduna hari bob singado lengpot saduna mamangda puduna salami aduga nupi aduna mahaki samda haira singama di manama singado puduna lakminarami khanghaudana yamna nakpa mafamdagi
ꯀꯩ ꯊꯣꯔꯛꯑꯦ ꯀꯩꯖꯦꯡꯂꯥꯡ ꯊꯣꯔꯛꯑꯦ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯑꯃ ꯈꯪꯇꯥ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯁꯝ ꯑꯗꯣ ꯂꯩꯕꯥꯛꯇ ꯈꯪꯊꯥ ꯊꯥꯗꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯡꯗ ꯂꯦꯡꯄꯣꯠ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯗ ꯈꯪꯏꯟ ꯏꯜꯂꯨꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯦꯡꯄꯣꯠ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯀꯩ ꯊꯣꯔꯛꯂꯦ ꯀꯩꯖꯦꯡꯂꯥꯡ ꯊꯣꯔꯛꯑꯦ꯫ ꯃꯈꯣꯏ ꯑꯅꯤ ꯂꯝꯖꯦꯟ ꯇꯥꯅ ꯇꯥꯅꯅ ꯌꯨꯝ ꯌꯧꯅꯅꯕ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯟꯅꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯣꯡ ꯈꯨꯅꯧꯒꯤ ꯃꯤꯌꯥꯝ ꯑꯗꯣ ꯑꯋꯣꯟꯒꯤ ꯊꯋꯥꯏꯅ ꯀꯩꯖꯦꯡꯂꯥꯡ ꯑꯣꯟꯗꯨꯅ ꯊꯣꯛꯑꯦ ꯍꯥꯏꯅ ꯋꯥ ꯋꯥ ꯂꯥꯎꯅꯈꯤꯔꯝꯃꯤ꯫ ꯈꯨꯟꯒꯤ ꯃꯤ ꯑꯃꯠꯇ ꯑꯍꯤꯡ ꯍꯦꯛ ꯑꯣꯏꯔꯛꯄꯒ ꯀꯅꯥꯃꯠꯇ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯅꯔꯛꯇ꯭ꯔꯦ꯫ ꯂꯧꯗ ꯆꯠꯂꯕꯁꯨ ꯃꯤꯌꯥꯝ ꯑꯃ ꯍꯧꯅ ꯍꯧꯅꯗꯨꯅ ꯆꯠꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯡꯁꯣꯡ ꯈꯨꯅꯧꯒꯤ ꯈꯨꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯂꯩꯁꯥ ꯑꯃ ꯑꯇꯣꯞꯄ ꯈꯨꯜꯗ ꯆꯦꯟꯈ꯭ꯔꯒ ꯄꯥꯎ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗꯣꯛꯂꯛꯇꯕꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯟꯅ ꯃꯤꯇꯤꯡ ꯇꯧꯔꯝꯃꯤ꯫ ꯃꯤꯇꯤꯡ ꯑꯗꯣ ꯂꯣꯏꯔꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯄꯥꯈꯪ ꯃꯆꯥ ꯑꯅꯤꯅ ꯈꯨꯂꯥꯛꯄꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯈꯨꯂꯥꯛꯄꯒꯤ ꯃꯌꯨꯝ ꯍꯦꯛ ꯆꯪꯂꯛꯄꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥ ꯑꯗꯨꯗ ꯁꯣꯂꯥꯔ ꯂꯦꯝ ꯑꯃ ꯊꯥꯜꯂꯤ꯫ ꯁꯣꯂꯥꯔ ꯂꯦꯝ ꯑꯗꯨꯒꯤ ꯃꯩꯉꯥꯜ ꯑꯗꯨꯒꯤ ꯃꯈꯥꯗ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀꯞꯇꯨꯅ ꯐꯝꯗꯨꯅ ꯂꯩꯕꯗꯣ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯔꯝꯃꯤ꯫ ꯈꯨꯂꯥꯛꯄꯅ ꯉꯥꯏꯈꯣ ꯁꯣꯂꯥꯔ ꯂꯦꯝ ꯃꯈꯥꯗ ꯀꯅꯥꯅꯣ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀꯞꯇꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯑꯃꯨꯛꯇ ꯍꯪꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯅ ꯈꯨꯂꯥꯛꯄ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯑꯩꯈꯣꯏ ꯆꯪꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯊꯧꯅꯥ ꯐꯕ ꯁꯥꯔꯗꯨꯅ ꯄꯔꯞ ꯄꯔꯞ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯦꯛ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯅ ꯂꯩꯔꯝꯕ ꯁꯛꯇꯝ ꯑꯗꯣ ꯀꯩꯖꯦꯡꯂꯥꯡ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯛꯈꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯛꯇꯝ ꯑꯗꯣ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯗꯤ ꯈꯨꯂꯥꯛꯄꯅ ꯈꯨꯜ ꯑꯁꯤꯗ ꯑꯋꯣꯟꯒꯤ ꯊꯋꯥꯏꯅ ꯀꯩꯖꯦꯡꯂꯥꯡ ꯑꯣꯟꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯦ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅ ꯆꯨꯝꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯈꯤ꯫ ꯑꯗꯨꯅ ꯑꯍꯤꯡ ꯍꯦꯛ ꯑꯣꯏꯔꯛꯄ ꯅꯨꯃꯤꯠ ꯇꯥꯔꯛꯄꯗ ꯃꯤꯁꯤꯡꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯕꯁꯨ ꯃꯤ ꯑꯍꯨꯝ ꯃꯔꯤ ꯍꯧꯅꯗꯨꯅ ꯃꯩ ꯄꯥꯏꯗꯨꯅ ꯆꯠꯅꯅꯕ ꯈꯪꯍꯟꯈꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯔꯕꯗꯤ ꯀꯅꯥꯃꯠꯇ ꯃꯄꯥꯟ ꯊꯣꯛꯇꯅꯕꯁꯨ ꯈꯨꯂꯥꯛꯄꯅ ꯃꯌꯥꯝꯗ ꯆꯦꯛꯁꯤꯟꯋꯥ ꯈꯪꯍꯟꯈꯤ꯫ ꯅꯣꯡꯃ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯕ ꯑꯍꯤꯡ ꯑꯃꯗꯅꯤ ꯈꯨꯂꯥꯛꯄꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯌꯥꯝ ꯌꯥ ꯌꯥ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯄꯥꯟꯗ ꯆꯔꯆ ꯃꯩ ꯆꯥꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯇꯥꯔꯝꯃꯤ꯫ ꯈꯨꯂꯥꯛꯄꯅ ꯄꯔꯞ ꯄꯔꯞ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯣ ꯄꯨꯝꯆꯤꯛ ꯆꯤꯛꯂꯝꯃꯤ꯫ ꯀꯧꯖꯦꯡ ꯍꯥꯔꯧꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜꯗꯤ ꯇꯞꯅ ꯇꯞꯅ ꯇꯥꯔꯤ ꯑꯗꯨꯒ ꯌꯨꯝꯒꯤ ꯇꯤꯟ ꯃꯊꯛꯇꯒꯤ ꯆꯦꯟꯊꯔꯛꯄ ꯅꯣꯡꯖꯥꯍꯤꯅ ꯇꯞ ꯇꯞ ꯇꯥꯕꯒꯤ ꯈꯣꯟꯖꯦꯜ ꯇꯃꯛ ꯇꯥꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯁꯣꯂꯥꯔ ꯂꯦꯝ ꯑꯗꯨꯒꯤ ꯃꯈꯥꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯒ ꯀꯞꯇꯨꯅ ꯂꯦꯞꯂꯤꯕꯗꯣ ꯈꯨꯂꯥꯛꯄꯅ ꯎꯔꯝꯃꯤ꯫ ꯈꯪꯂꯦ ꯈꯨꯂꯥꯛꯄꯅ ꯑꯋꯣꯟꯒꯤ ꯊꯋꯥꯏꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯀꯧꯊꯣꯛꯂꯦ ꯍꯥꯏꯕꯗꯣ꯫ ꯈꯨꯂꯥꯛꯄꯗꯣ ꯁꯥꯎꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯁꯥꯎꯔꯗꯨꯅ ꯀꯟꯅ ꯆꯩꯔꯛꯏ꯫ ꯍꯦ ꯑꯋꯣꯟ ꯍꯥꯏꯕꯤ ꯇꯝꯊꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯛ ꯀꯤꯍꯟꯅꯅꯕ ꯍꯣꯠꯅꯔꯤꯕ? ꯅꯪꯕꯨ ꯀꯩꯅ ꯆꯥꯈ꯭ꯔꯒ ꯀꯩ ꯑꯗꯣ ꯑꯩꯅ ꯆꯥꯎ ꯍꯥꯏꯗꯨꯅ ꯊꯥꯔꯛꯄꯔꯥ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯕు ꯋꯥꯍꯜꯂꯤꯕ? ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯅ ꯇꯧꯔꯤꯕ? ꯅꯍꯥꯛ ꯇꯝꯊꯤꯕꯤ ꯅꯨꯄꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯆꯩꯔꯛꯄꯗ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯈꯨꯂꯥꯛꯄꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯅꯔꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯑꯋꯣꯟꯒꯤ ꯃꯤꯇꯝ ꯑꯗꯣ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯋꯣꯟꯁꯤ ꯑꯃꯗꯤ ꯃꯔꯥꯡꯁꯨ ꯄꯥꯎ ꯑꯁꯦ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯆꯥꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯈꯨꯟꯒꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏ ꯎꯔꯒ ꯆꯤꯕꯣꯟ ꯉꯥꯡꯅꯕꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯏꯀꯥꯏꯕꯁꯨ ꯐꯥꯎꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯈꯨꯜ ꯑꯗꯨꯒꯤ ꯄꯥꯁꯇꯔꯒꯤ ꯃꯃꯪꯗ ꯑꯋꯣꯟꯒꯤ ꯊꯋꯥꯏꯅ ꯀꯩꯖꯦꯡꯂꯥꯡ ꯑꯣꯟꯗꯨꯅ ꯃꯍꯥꯛꯄꯨ ꯖꯪꯒꯜ ꯑꯃꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯀꯩꯖꯦꯡꯂꯥꯡ ꯑꯃ ꯇꯥꯟꯅꯔꯝꯕꯗꯒꯤ ꯑꯅꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯅꯤꯗꯒꯤ ꯑꯍꯨꯝ, ꯑꯍꯨꯝꯗꯒꯤ ꯃꯔꯤ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯄꯨ
macet macet setuna sarami mangado mangphaunarami mahak thangprek thanglami masado humangna pumlup lupi kudakta mahakna kado mai thalami mahaki nupina mahaki nakanda ningaidana nakoktuna tumli pastor adudi mahaki masinda kari karino mayam ama sonduna prayer tauri mahakna prayer tauraga hek mit pang thoklakpada mahak ek mamangda leiriba kagi phaklang aduda kaijenglang amana kullaga leibagi saktamado khangu urami mahak khangprek khanglami tapna mahaki nupi ado haudoklami aduga wari ado hairami haujikti mafam aduda karigumba amatasu ukidre pastor aduna makoigi phaklang da yanduna thamliba jisugi cross ado lautharduna makonna pairaduna amung aduda amuk tumthana balaknarami adubu ahing ado tummu haiba suya yadana nongan khi khulge pastor amasung khulakpada unaduna wari sanarami karigidamakta pastor amadi khulakpada tamnana mahaki thawai aduna hanjil hanjin ki halibano haibadugi wari tanarami madudagi pastor aduna lusingdun awongi haksang ado lairon chankhiba naha sing aduga loinana cemetery aduda laklami makhoina cemetery adu yauba matamdadi awongi mongphamda yunglamba crossbar adusu leiramdre aduga mafam ado karigumba hui natraga sa amana photo khibagi iraulauna huttuna leirami pastorna mafam ado taukhai handuna yenglubadadi manungda mahakki kuodo ise segairaduna leiramle pastorna khangle naha sing aduna mahakki asiba haksang ado fazana leiron salamdre haibado pastorna naha sing adubu kina sairami aduga makhoi ama nina awonsi amasung masamarangi manakta satuna masanupi awongi photo amatang laurunaba hairami aduga masagi leiron sanbagi thoram amuhanna sars manaki lambida pangthokani haiduna hairamu haina susinarami makhoi su thoramado yaubulaknanaba hairami ningamdana kaina chaduna sikraba awongi thawaina ingna sikna ipa isorgi manakta leirunabagi damak pastorna lusingduna kulapa amadi hulgi masin chatpa mioi kaya galoinana church chatpagi lambigi ahang banakal amada hazana maman yamlaba kefil amagi manungda mahaki photo do haptuna nauna laison tinson kaya tauduna prayer tauduna mahaki aroiba mathau mangam pangthokki aduga mahaki mongphang mathakta ningsing yumbi amasu khilami haujikti awongi mama awonsi amasung mapa semairang wakhal yamna nungairami masagi thawaina ingna sikna ipa isogi manakta leirurani haiba tabada mama mapa ani ado yamna haraujarami numit adudagi awongi thawaina kanagumba amatagi mafamda aki tujungba wakhalakkidre adubu marak marakta karigumba matamda singnung manungda asukpam mafamda salluba kanagumba nadi awongi thawaina ingamdana isai saktuna kap kaptuna salli haiba haujiksu khulladuda warina hauri Ha ha ha.